Khundaminariba Furupsing Amaga Nungsinana Emotional Integrity Sagat Paromda Mai Onsin Minasi Haina MLA Joy Kisana appeal to Craig. Anauba lengak ama mathangtha Augusta suksoi soidana semlagani haina NPP gi MLA MD Nurul Hasan na haikre. Mahairoi laknaba hotnabagi mahuta attendant sign toramlaga hankiba tolop na 7 pay 8 pay chana halu haiba oza sing ikai ningai ni haina hanagi education minister S Rajan na haikre. Amasung brown sugar kg aniga konana fakiba kuki macha ama special just NDNPS court na mara laire haina lokthokre chairak tha asagi tangton humdoida court asina lokthok lagani haidi. Kurumjari STB Paw Meeting Tabiriba Simbo Taram Nokchari Paw Sandokna Pizari Khundaminariba Furupsing Amaga Nungsinana Emotional Integrity Sagat Paromda Mai Onsin Minasi Lamdam Masida Santi Hanjin Hanbada Mediana Paujal Pubiyo Haina MLA Joy Kisana Fongdokre Ngasi Manipur Press Club ta Lift Pana Bajatra Hunbagi Thoramda Mahakna Wafa Masti Fongdokibani Thoram Maduda Amzugi President Asem Bhakta Thangmaiban AC gi MLA KH Joy Kisan Amzugi General Secretary Khwairapam Nauba EGM ge President Khogendra Komdram Amadi Atai member Kaya Su Saruk Yakhi MLA na Pangadoriba Lift asi Leptana Thabak Suduna Athubada Loisinaba Hotnagani Haike Social Media da Hunnaba Chainaba Bot Bank Sagatnaba Hotnabada Furup Masal Thang Satna Hale Ing Tapa Hanjil Hanbada Mediana Santigi Paujal Pubiyu Haike Mahakna Makatana geographical boundary kaidana thamlaga laiminariba Furup Singh thang sana hanba asidi territorial integrity nate aigi furup ke mamangda hero sana ba hotnabada chamjaraba nupi angang kayagi punsi manghali ima oiriba nupi gi punsi temsin hanba asina laibak mucha tadaba Manipuri jati ama ohele aranba propaganda miyana humduna puba yabanate matamna achumbadi purakane Manipur gi integrity thugaina basanti thugaina ba hotnari basing miyamna lepmina duna thengnamina si haina Joy Kisana Fongdokhi Press Club ta pangadoriba lift asi mioi nipan gi capacity ni mi taruk ki pangani haina tawramba adu amzugi apamba matung ena mioi nipan gi oina panbane ngasi jatra huliba lift asina Manipurda santi purakna ba yumfom ama oisanu haina mahakna haiki Fataba Manipur integrity thugaina ba Manipur nusina ba ma'am thugaina khona ba khoi ma'am jangna thengna tare adom da chatpan chungani na khalle athu budasu matam gi matungna lakani aranba propaganda aranba lising na miyam pobo ya ponte miyam si loin ma dum hena khangai ba ngatani shanti gi lambi da porokna ba se ko loin ma khona minasi aina ngasi chata honjari ba aina su amju gi oina miyam gi oina tawjari ba lepse masi jo khoi gi Manipur da shanti porokna ba gi adugumba yumpham mamanda oijage haina ai myam de nijari Manipur praja myam punamak maroina print and electronic media ge myoisina Manipur da shanti program honabada asoba thodang lobiu hande si logdana lakpiri hena thodang lorega akoi puna Manipur se chakotpo Manipur shanti lebe ohen haina haina punamak khurumse Press Club ki mathaki floor da kabagi awaba amade ahal singda khudong chadaba thengnaramba adu MLA Joy Kisana Press Club ta lift ama panbi bagi jatra hulakpada Amzugi President Asem Bhaktana nungaiba fongdokpaga loinana Amzugi Foundation Day gi mamangda loishinbina ba MLA gi pukning singsinke MLA na suhariba wafa masi thabakta onthoktuna Foundation Day mamangda lift asi season ba yana ba thabak loishingani hairamki Hey, kau mamang langkai tau bini na hari mengasi di, aku ngasi jatra hole, ngasi degi mayam alaman degi aku lagi di mayam matak kabawa riba, alaman matak space mang riba, na degi mayam sih ngasi degi di aku masih luar gadi, masih aku mayam awal pada maku ni, dari hendak di lakat tu aku foundation di sini nang napa masih tau biu ini so request tau jadi hari di mitu dah foundation mitu dah aku na masih kanoma aku isi foundation dia degi nimiki kanoma oina na ba adu masu aina ko na ru su haija bani ngasi dila pire ngasi nang na ba togini haire ari am nungai re mayam da ko gi ru am thaka chari si togi bagi
अनौबा लेंगाक अमा मथंग था अगस्ता सुक्सोय सोयदना सेमलगनी हाइना NPP की MLA MD Nurul Hassan ngasi Kangleipak Women Multipurpose Cooperative Society Limited na Manipur State Rural Livelihood Mission की मतेंगा लोइना पांगथोखिबा Village Prosperity Resilience Plan Convergence मेला होगदोपगी थौरमदा हाइक्रे इम्फाल ईस्ट की मनुंगदा लैबा ग्राम पंचायत तरेट की मनुंगदा लैबा BLF Self-Help Group amadi CLF Singyauna Kongba Lashram Lekai Dalaiba Ima Angaubi Community Hall da Pangthokiba Thoram Aduda MLA Nurul Hassan Lamdam Asida Governor in Council get Lengak Ama Laibana Miyamgi Yaifana Batabak Sing Tawada Kurau Tangdabanati Lamdam Masida Chahi Karaki Mamangdagi Pamdaba Todok Sing Toktuna Lakliba Asi Mahausagi Fibam da Hanjilakle Haina Lawayai Amaromda Mahorol Dagi Leminarakliba Furup Sing Nungshi Sanana Himinanaba Amadi Chakotpa Lamdam Ama Oinaba Atubada Miyamna Pamba Manipurgi Yaifagadaba NDA Lengak Ama Soidana Semlagani Miyamgi Mapung Faba Lengak Ama Laklabadi Miyamgi Apamba Sing Tabak Oina Mapung Fana Pangtopa Ngamlagani Haiki Manipur Liminariba Kundalita Minariba Furup Kanglup Puntraga Mari Manga Ikoi recognize indigenous community Haina recognize Toroba Mayam say Nusi Sanana Laiva Ngamnanaba Madi Chokatpa Lum da Purapa Ngamnanaba Susoi Shwedana Yam Palm Liver Amadi Manipurgi Yai Fagado Adam Lava popular government Nama Susoi Shwedana at all cost Susoi Shwedana Lakani India government Nama Lakani have a Simiamna Tazava Tambio Madi Maduke Maikaida Kemakai the Maxanjari Amadi Sweden Amaki Miam the Palm popular government Adula Matung the Sugum Lava Mela Amadi Tungan Maki convergence Mayam Maramdi Quake Nasum Melagi Namita Katang Hawaii Wina to Mela Lui Matung the Lui Hiyogi Fivam the Wamasumaseto Haning de Kendra Sapal and Vakanda a big power Kalon Isagi personal differences Makedo La Natamamaga public interest Levaki interest Wangum the Sakapangamba Adam of vision Adam of philosophy Adam of psychological bill of the car lay MSRLM की स्टेट मिशन मैनेजर बिनोता लोइतोंग बमना पांगथोकलिबा कन्वर्जेंस मेला असिना लेंगा की तोंगान डिपार्टमेंट सिंगे मियामदा फंगहनगदबा स्कीम सिंग अदु खुंगंगी मियामदा वाहनदना अमदि मतम मांगहनदना खुदोंग चाबा पीनबा पांगथोकपा मेलानी हाइके planning tauba kamaina mela singani department da kamaina chatkani haibagi khoina budi dum akhoi staff ka tanazaraga tongse adu akhoi site gi di zero budget ni masi resource mobilization lairi ba akhoi jila parishad tagi horaga mayam panchayat ki mayam adu stakeholder mayam dagi mai mage angam ba haitare ko contribution toraga khoina mela se tongzabani masi gi mela se su akhoi district administration gi khuthang do oina khoina sinjaba mela ni तोलोब खक्तंग आइदुना लेबा महिरोय लेतबा लेंगा की ओजा सिंह इकाई फमथोई हाइना हानागी एजुकेशन मिनिस्टर ओइरम लबा लमसांग केंद्र की MLA सरोखाइबम राजेनंगसी सलाम मयाई लेकाई कम्युनिटी हॉल दा पांगथोखिबा वेस्टर्न स्टैंडर्ड हाई स्कूल सलाम की मेरिटोरियस अवार्ड येंथोकपगी थौरमदा फोंदोखरे चाही असगी बोसमना लोबा SSLC एग्जाम दा महिरोय कुंतरे थाबदा मखोय कुंतरे माय पाकलकपदगी हरावबा फोंदोक्तुना पांगथोखिबा थौरम अदुदा चाही असगी SSLC एग्जाम दा माय पाकलकलबा महिरोय सिंह खुदोल पीदुना पुकनिंग थगतखे थौरमगा मरी लेनना हानागे मिनिस्टर राजेना मखा ताखिबदा लमदम असगे सनमिटलोन खमथेंगना सोक्चिन बना महिरोय खुदिंगमग लेंगा के स्कूल दा तमलबदी ममा मपा सिंगना सेल थुमगी अवाबा मायोकनरिबा असि खरादंग ओइरबसु मतेंग पांगबा ngamgadabani लेंगा के स्कूल खरादी महिरोय मिंग चनबा फंगनदबदगे मिंग चनबा फंगनबा कना होटनबा यावी नाकल अमरोमदा महिरोय तमजगे हाइबदा फंगदबा लेंगा के स्कूल सिंग अदुदा ओजा ओइरिबा सिंगना तोलोब चांग मानना चाबा ओजा लैरिबा स्कूल अयाम्बा महिरोय तमनिंग दबा स्कूल ओइदुना महिरोय सिंग वारबसु वाना प्राइवेट स्कूल दा ताखिबा नत्रगा लारिक तंबा तोखिबगी अवाबा मायोकनरी महिरोय लाकनबा होटनबगी महुता नोंगमगी अटेंडेंटा साइन तौरमलगा थबक तौदना हनखिबा तोलोब की मतांगदना 7 पे 8 पे चनहलु हाइना डिमांड तौरकपा महिरोय सिंगी थागी पिरकपा चेंग अमदि अदै पोटलम सिंग लनाई ओइना लौथोकलगा लैबा ओजा सिंग इकाइफम थोकले हाइखि इसा इशूसिंगसी लाइरिक तमी प्राइवेट स्कूल थारी ट्यूशन तवी हाइना अखोना मांग संबंधरगा
गवर्नमेंट स्कूल अदगी एडेड गवर्नमेंट अखोई स्पॉन्सर तौरगा लेबा स्कूल थाबा अगांसिंगसिना नेग्लेक्ट तौना अखोई ममा मपाना केयर लौदबा सेक्शनदबदौना तौबसे मसी तौबीगनु हाइदना या हाइजनिगी ngasi oja singju mathau ningthina tawruba kanda chhatra waloi chhatra leitaba school singse ojana masagi duty masagi mathau ningthina tawdabadagi chhatra singduna school dagi escape tawraga chakhibane lairaba churaga nomaga hinjariba private school da larik tamba thaba ngamdriba adugumba aikoi gi isa isu gatan larik tamhodana mangjaganeba aduna government school singse aikoi myam changduna yinjinminasi Brown sugar kg aniga konana fakiba kuki macha ama special judge NDNPS court na mara laire haina lauthokre chairak tha asagi tangkon humdoida court asina lauthok Special Judge NDNPS court na mara laire haina lauthokraba misak adudi Kangpokpi district ke Ikaw police station na konba Ikaw manakta laiba langkhong belestage lunkhomang haukip chahi nifu apokpa janglet haukip kawi haide lunkhomang haukip haukiba chahi lisingani konnithoi ge October tang 15 da Narcotic and Border Affairs ke personnel singna Imphal East district ke manung chanba dolai thabi damaya dage pukhau terapur gi jagada frisking chatharingai Suzuki SS registration number MN06SC 6133 da lakpada khamlaga check tawbada packet mari da haplaga purakpa apunba arumba kilogram aniga gram kun mari yaram kibada ki fakhibani hairi NAB police station na fakiba adu sample chemical analyze test tawbada diacetylmorphine brown sugar oiram kibani hairi NAB police station na commercial quantity da valid oiba license yaudana purambage FIR case lokhalaga special judge NDNPS court ta wayal chatharakibani hairi Jathakiba wayal aduda accused ke defense na NDPS Act ke section 35 amasung 54 gi mathakta lokhat liba case adugi mayokta maram chaba evidence amata court ta pukhatpa ngamdabana accused lunkhomang haukip na commercial quantity da brown sugar puraga chalam khiba asi NDNPS Act ke section 21 clause C gi matung ina mara laire haina takpani maram maduna special judge NDNPS Monalisa Maibam ge Court na NDNPS Act section 21 clause 6 के मतुंग एना कुकी फुरुप के हाउकेप मचा लुनखोमंग हाउकेप मरा लैरे हाइना लाउथोक्रे कोर्ट अदुना NAB पुलिस स्टेशन की ओसिना लुनखोमंग हाउकेप तगी फाकिबा ब्राउन सुगर लो की मतुंग एना डिस्पोज तौखिनबसु खंगहनखे लुनखोमंग हाउकेप ता करी चैराक पीगने हाइबा था असिगे लाक्लिबा तांग कुनहुमदोइदा लाउथोकनबगे मतम कोर्ट ना असिना लेपख्रे Khangabok amadi tenthaga faunariba arong tural marilgi aroibadage ecopat amadi kharungpat ka tainariba ringbangil lambi ase ising manungda laikibadage pathorakpana isingna lawfam singda khusemge ising ichau thoktuna awaba mayoknare haina lawmi miyamna awaba phongdorakle ising thumgalakpa asina maram oiraga Khangabok patrigi bihu lokol khong makha lokol sangai makong lokol khongnang macha makha lokol na chingba low pari lising amagi mathak yauna ising thumjin khibadage lawmi singda awaba oire hiram masiga mari lainana lawmi amana haukiba chahi dasu ising gi ichau asina maram oiraga fau lok khidabana lainga ki mari lainaba authority na mityeng changduna lawmi singi awaba koknaba hairiba Kharungpat amadi ecopata tainaba ringban asi semduna lawmi singi yaifanaba hotnabiyo haike Tentha phawba chaliba kharungpat ka tainaba asida isingji hajilakna hakum joi khoi phawlok chakidre kumsi joi singji hajilakna sing chawna law subo yajadre aduna government gi authority singna miyeng changbidana aikoi parja gi awabase amuktang kohan biyo haina aikoi hajari Republican Party of India na Manipur da President role thamba pamde ingtapa miyam ge lengak leiba pami haina Republican Party of India ge National Secretary su oriba Manipur State Committee ge President Maheswar Thongnaujam na haikre kai sampata leiba RPI gi office ta pangtokpa paugi mifam aduda pukhambam Aristotle RPI Manipur State ke General Secretary Administration amadi RPI Manipur State ke VP Maibam Rosni Kumar su sarukya khe Mahangna makhatana handaki July 12 dagi haugadoriba parliament mifam asi yamna maru oi Manipur gi oina mifam asida ruling party amadi opposition na amata oina
chap manana Manipurgi isuda wa ngangbiyu amadi thokliba irang asi kanana chumbano kanana lanbano haiba achumba puthokpiyo. One agenda da IDP singi issue amadi free movement atubada purakna ba honafam thoi madunatana political gi khudong chaba launa ba hotnabagi matam nate. Ahanba parliamenta ngangba yaba MP kayana ngangkre adubu thabak oina onthokpa leikide presta ngangba adu khakta natana issue asi loishinba yaroi parliament ki on record data leiba ngangkiba sing adu thabakta onthoknaba MP singna honafam thoi haiba wafam thamki. Biriba ruling opposition su irrespective of the political party akhoi party politics tau dabida real agenda da aseng Manipur da thoi ba scenario se puthok piro culprit se kanano victim se kanano se haibiro adugi mathak to da loira kanda aina puthok kidri mafam do parliamentary democracy se pam on record changi bo oibanina adugi thabak to kari stage yorage komai ta khoi implement tau bani karamba khoi 100 mangamdraga su 170% bodi komai na khoina thabak ti implement tau bani haibase sidang hana focus tau biyo haiduna miyam praja gi mahut sinjaraga akhoi ki site gi su akhoi request tau jari mayam da Sadvika Wellness Naturopathy and Yoga Clinic ama Ayangpali Mutum Director RIMS ki Hanagi Urology Department ki Head Dr. Sinam Rajendra na hangdokre. Dr. Saleza Oinam amadi mahaki imung manung na sinduna clinic ado hangdokpagi thoramda Jenims ki Surgery Department ki Head Professor Dr. N. Somorjit, Income Tax Circle, Imphal ki Deputy Commissioner Haridas Rajkumar amadi Seizure Communication Private Limited ki Director ke Hais Loya ngambana thoram mapu sing oikhi. Ngasi hangdokliba clinic adugi matangda Dr. Saleza na center achina maru aina sarugi anaba khwangkhu amadi nerve ki anaba sing clinic asida lairiba khutlai singi matengna miyamna layeng bagi khudong chaba fanghangani haiki. Aigi mafamda phambi gadaba treatment singdi acupuncture, hydrotherapy, massage therapy, panchakarma, diet therapy duga yoga therapy ga. Osteogi ayamba cases singdi dum yeng bangam aduga lifestyle disorder singje obesity gumba hypertension adegi diabetes na ba PCOD, PCOS ayamba na dum. Department of Science and Technology Government of Manipur na sinduna Innotech Fest 2025 haina mingthonduna ngasidagi Mahiroi Singh Research Scholar amadi innovator kayana saruk yaduna Imphal West ke Takel Pata leba Manipur Science Center da hogdokre. Thauramga mari lainana Joint Secretary Manipur Science and Technology Chingakham Sachi MCS na ngasi thengnariba malemgi technology ke lamda ahongba kaya lakliba asida lamda masigi angang sing maru oina mahiroi singda mamutana khanghanabage paikhatpa thaurangni masigi thauram asida innovation idea challenge exhibit robotic design amadi spot painting competition haiba hiram sing asina mapung oina thauram amani Innovative Idea Challenge saiba asida atopa state amadi Manipur dagi team nifu mathoina registration tawrakpadagi manungda team kuntra selection tawduna ngasi stall hangduna sarukyari. Exhibit asida agriculture, technology amadi robotic ka mari lainana stall asi hangduna miyamda khanghanbani. Masina hawalagliba angang singna maru oina mahiroi singge tungi punsida mapung faba amadi masak thokpa entrepreneur ama oiraknaba hotnabada achoba platform ama piba ngamgani haibagi thajaba lai haiki. Moi maraktagi akoina khangalakpa angang singjubu mokoina mentorship pibiba heng mokoisi masisina entrepreneur oibo enterprising oiba yana na ba paisa tanbai lambi oiba yana na ba patenting toba yana na ba adumbagi platform ama pizabani side by side akoina young students sing the encourage to boina relevant theme the spot painting competition ama sinjari CRPF Group Center Imphal gi DIGP SH Anil Kumar Varadwas na luchingduna langsing achobada u characha marom thakre All Home Lamjing Maira Club amadi Lamjing Maira Women Organization langjing achobaga puna khusam naraga pangthokiba ngasigi u thabagi thoram maduda CRPF Group Center Imphal gi Commandant Padmasri N Kunjarani yauna atai CRPF ki official langjing club amadi Maira paibi gi luchingba luchingbi amadi laikai gi miyoi kayana sarukyakhi
ngasigi u thabagi thoram aduga mari lainana DIGPSS Anil Kumarna akoibagi fibam ngak senbagi pandamda CRPF Group Center Imphal na maru oiba thodang lauduna ngasigi u thabagi thoram asi pangthokpani Haurakliba nahasingna lu henba khunai ama puraknaba hotnabada angamba thodang yabiu haurakliba nahasing asina nation asigi achauba yumbi ohaugadoribani masama u faba khunai ama oiba nahasingi thodang chawi haiki Justice Sudhir Agarwal na takibar rai amada government employees singi macha sing government school da mahaitam hanba compulsory oigadabani haikiba adu thabakta onthok piro haina Socialist Party India gi National General Secretary Dr. Sandip Pandena thadorapa cherol amana lenga ki pukning singsilakli cherol asina makha taraduna kumja lising ani tara mari dage lising ani kun mari fawbagi manungda lenga ki school lising kun manga hena thingzinkre Lenga ke school sing thingzin bagi thabak asi makhata na chatharaktuna yamdraba atai school lising tara dagi kuntaret fawa leiriba chahi khara asigi manungda thingzin khibagi akiba lei haidi masipumna magasi mahiroi yankai sudaba naknana leiba lenga ke school singi punsin bagi khongthang ama laukhalakpa asidagi tholakpani Lenga ki primary school singda tamliba mahiroi singe yumga makoina tamliba school aduga yamlabada kilometer amadagi hena lapnaroidabani haibagi government masamaki rule leiriba asi mahiroi masing yamde haiduna naknana leiba school sing punsinduna chalairabadi kilometer amagi manungda leiramba school adu mahiroi kharagi oinadi lapthokiba masana tabani Pumnamak asi India ki constitution na piba right to education bu khongoi nabani maram aduna kumjalising ani tara mangada Justice Sudhir Agarwal na takiba rai adu thabakta onthoktuna government employee khudingmak ki macha singbo lenga ki school da tamhanba compulsory ohenbiu haina appeal tawrakli Chatkiba July 13 da Nagaland amasung Myanmar anigi ngamkai gi sarukta leiba NSN IM RPF amasung Alpha IG camp singda Indian Army na drone bombing chathakiba adu Socialist Revolutionary Party Sorepa Kanglaipak na condemn tawi haina lup asigi Publicity and Organization Secretary MC Yaifabina thadorakpa cherol lamana haidi Cherol aduna makha taraduna tamthiraba thawong aduna Indian forcing asi minungsi khangdaba amasung terrorist ki lichat adu uthok chare hari drone attack aduda Alpha IG Lower Assam Council ki chairman Lieutenant General Nayan Asom Brigadier Ganesh Asom amasung Tikendra Punsi Lomki hari makoi ahumna laikhidabada thamoi sokna nungaitaba phungdo I hari makoina churamba revolution gi mairi amadi haugatlamba mai adu mutpa nairoi hari makoi gi thawai singna ingtappa pothaba oiresanu haina cherol asina makhatari Nungba SC MLA Dinganglong Gangbaina None District Chief Medical Officer Dr. Azin Maringmaiga Loinana Kaupumgi Primary Health Center ki fibam yengsinkre Nauna Sariba staff singi quarter da athuba loishinnaba mari leinaba contractor da MLA na khanghanki Assam Rifle None Battalion handak ising ichawna awaba taraba Kaupum Belige gathau amadi duithangjang khulgi awana taraba miyoi singi mateng pangkre Ising chawbana maram oiduna thokpa yadraba miyoi sing mafam chaba yenglaga leihankre ate akai thoklaba yum sing samjin baga loinana chingning khaibana maram oiduna sokhalaba yum sing samjin ba amadi sengdokpagi thabak chathakre Huzik atemba break amatang longminasi Chahi nifu hena babina haiba maming asina anala yengi lamda thazaba quality leiba amadi cheksin na honabagi khudam oiduna lakli diagnostic tagi horaga multi speciality hospital amadi cancer care fawbada babina na mangzil thaduna lakli haujiga muk makhata na changsilaktuna mayamgi mafam da khodol tamjari babina Institute of Nursing Manipur Nursing Council nasu recognize tawraba matam ga chunarba classroom advanced lab sing leijari babina multi speciality hospital amadi AOI babina specialty hospital da clinical training fangbiu expert faculty nupa amasung nupi gi tokhai ba hostel sel yamna changdana babina hospital amadi khongbu oireba institute sing da thabak tawbagi khodong chaba su pizari hauzik admission hojare suklatagi sit nipu khaktani ahan balakbada kudung saba pijagani babina Institute of Nursing Nurturing Care Inspiring Growth Sajiwa Zel Road Khabai Soi Imphal East
soccer company gi crown mackerel chahi yankhai suraba soccer company gi crown mackerel hauzik market ta phangbiragani mahaw yamna leiba pisu yam chawba crown mackerel saman mayamsu mahaw yengbiu crown mackerel Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Offer Canberg Industries Thamarun Mesnam Lekai opposite DM College the Labana July Taramathu de Kunmanga Faw Yam Chawraba offer mam Pizari Maduri school bag ani laibada bag ani hapchagani amadi bag ama laibada 20% off Pizari Miyamna su yana khangaraba Canberg to school college seminar workshop sports airbag traveling bag rank on chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingmakki apamba design the customize tawduna order tawba yagani Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break imatung makha tarakpa pawda Plant trees, save trees, lend a hand to make our Manipur greener haiba themda humpu tara tarulak suba ban mahosaf thoranga mari leinana ngasi Bishnupur district in Naren Sanada leba 2nd Indian Reserve Battalion ge battalion headquarter complex ta Pak Sana uthawagi thoram ama pangthokre Department of Forest Government of Manipur ge matenga loinana Bishnupur Forest Division F-Koi 8 Battalion CRPF amadi 2nd IRB Battalion ga punna khusamnaduna pangthokiba uthaba aduda 2nd IRB gi CO Hobson Sapam F-Koi 8 Battalion CRPF ke Assistant Commandant Benkates Range Forest Officer Moirang Gitchandra Phubala Gram Panchayat Administrative Committee ke Chairman N Ranjit local leader singamadi Naren Sana Thinungai Thamna Pokpi na chingba khul singe Maira Paibi amadi khunja singa loinana nupi kayana saruk kyaduna uhai panba amadi manapungba uchara chamayan khairom IRB ki campus ki akoibada thakhi Thoubal District Chamber of Commerce and Industry North Eastern Development Finance Corporation Limited amadi Siroi Financial Consultancy Private Limited ahumna punna sinduna anirak suba TDCCI Manipur Business Summit lisingani kunmanga ngasi Thoubal District ki khongjomda leiba Slopeland School campus ta pangthokre Empowering Local Business haiba themda chathakiba Business Summit adu haudokpagi thoramda Manipur gi masak khangnaba entrepreneur kayasu sili langniba singi maikaidagi khudol pikhi Deputy Commissioner Thoubal Hana Kamai yauna official amadi mari leinaba kayana saruk yakiba thoram maduda Directorate of Trade Commerce and Industry Government of Manipur gi Director Robita Yumnamna Lamdam masida lairiba entrepreneur singna business karamna mai pakna tawgani haibagi matangda under development program kaya district khudingda expert kaya na chatuna drive chathanba department ki oiba pandam laire Ministry of MSME gi makhada lakpa scheme pumnamak registration tawba tangai fade maram asina entrepreneur singna macha asoba khaidana mana tawgadaba trade aduda registration tawba kaubiganu karigumba loan na chingba lawba leirabasu matam chana singdokpiu haina appeal tawki We will be organizing a lot of vendor development program. Our district vendor development awareness, vendor development program. Our district block thinking export how your business is to be run, how to improve your business. Business 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 account nama hangdokadawani so current account nama hanggadawani business ki bank transaction len gadawani bank loan pite rihaini bank loan pite se maram lai
So there are small things adugumba awareness ma'am tabnabagi koi drive over the Turkey, then podium registration drive. Anything from Ministry of MSME makhada lakpa scheme ma'am koi in hydro RAM scheme wo hydro modernity scheme wo hydro Pm-Istv wo hydro FME wo anything she tawra ko matam sida akoi podium registration se compulsory hoyeba adu zawera pikera trade ko dum ngasi ai dukan hamni na trade register dawsu adu Handak Haidokiba Bosem Kosem Amadi CBSE na Loba Class 10 Amadi 12 examination da First Division Chada Humputara ki mathakta pass tawraklaba mahiroi singda sel amadi memento pido na puning thogatpagi thoram ama ngasi pangthokre. Manipur State Rural Livelihood Mission ke mityeng makhada Khorifaba BLF amadi Triple Nachom BLF ani na sindona Irengbam Kangjebung Community Hall da pangthokiba thoram aduda MLA I Nalinina Khungangi mafam singda lairiba nupi oibi singbu masana maromdam lepchaba ngamnaba MSRLM na khotnariba asina lamdam asibusu soidana chawkhatpa lamdam ama ohenbada chawna mateng pangba ngamlagani loinana khungangi nupi oibi singna afaba khunai ama oibada achoba thodang lawgadoriba mahiroi singbusu pukning thogattuna makhoigi punsida mateng pangba asina mahiroi sing asibu afaba lambi amada soidana chatpa ngamlagani haiki Science Togolibase, Tungi Damak, Tungi Latin Mera, Oina Bagi Damak, Adumba, Pantoba, Toram Amani, Mashi, have Taman Shena, Nungajo, Hote, Pai Maruina, Nupishina, Mabali Bantokana, Mayami Maratindana, Mayami Hawaii, Pungongamba, Amamam, Oirapa Honabi Base, Asuki Madik. Nungaje, nupi koi na mapani pan thokana kairoi lekai gi habak thoram singda yawa ngamna ba hona ba ngamlakpa masi yamna thaga ningai ba yamna nungai ba apumani Apunba ima kumbi na sinduna free medical eye care mama kumbi Central High School da ngasi pangthokre Medellin Eye Care na sponsor tawraga pangthokiba lem na mit layeng bagi kem aduda punna miyoi chama gi mathakta layeng kibaga loinana miyoi yangkhaida anok singsu fanghanke free medical eye care madu pangthokpagi matangda apunba ima kumbigi maikaidagi wafam kaya phongdok laduna thokiba irang asina maram oiraga lanjenaduna leiriba IDP singda focus thamlaga senbane ngasi inkhalakliba naharol mahiroi kaya ama ngasi di mobile tholakpadagi naha ahan khaktana mit sokpa kaya yauna amadi khungangi lamdam oibana test tawbagi khudong chadaba kaya leiramba adu koknaba Medellin Eye Care ga kusamnaduna pangthokpani haiki na ek leitanaba amadi ima singgi apunba thongna lingjenga loinana koi ana ek leiba yaroi haibagi pandamda Medellin Eye Care na sponsor tawbiba ima singna ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯊꯧꯒꯥꯏ ꯂꯧꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪ ꯇꯥꯔꯛꯄ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥꯁꯤꯡꯅ ꯑꯆꯧꯕ ꯀꯦꯝ ꯄꯥꯡꯊꯣꯛꯇꯨꯅ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯀꯦꯝ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯗꯨ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ Satra Naharol Ima Ibel Ipa Ipal Khwai Pumnamakna Hairiba Kem Masida Saruk Yabiduna Hairiba Program Masibu Mapung Phan Bibaginamak Lamdam Masigi Ima Isa Pumnamakpo Senja Langjariba Ima Apunba Ima Gi Maikaidagi Hana Thagat Jari Wahengbam Laikai da Laiba Princess Dweller dagi lupa lesing nifuromgi oigadaba sanasan amaga chaning manga huran kibani haibi nupi ama Imphal Police Station na faba ngamkre court na numit tara manga gi jail da thambagi ayaba pikre Wahengbam Laikai dagi Kevin Wahengbam kauba misak amana OC Imphal Police Station da wakalakpagi matung inna police na thigatuna fagatlakibani Imphal Police Station na case sama lokalaga spot verification amasung Princess Dwellers ke amadi anakpada laiba CCTV camera gi footage sing lauraba matung Imphal Police Station amadi Wangoi Police Station gi apunba paubitek maya laikai da laiba MD Nizamuddin gi yumda thiba humba gi thabak chathake maduda paubitek maya laikai dagi Sakina Allies apikcha chahi kunnipan apokpa MD Nizamuddin chingna badagi detain tawraga verification chathabada hairiba khudob adu mahakna lobani haiba masana yazaki hairi Police na Chief Judicial Magistrate Imphal West ki kota puthoklaba matungda tha asagi tang kuntramathoi fauba judicial custody da thamnabagi ayaba CJM Imphal West Court na pikre hairi
National Statistic Office, Field Operation Division Regional Office, Imphal Nestinduna Official Statistic ki matangda Anvesha 2.0 Nationwide Quiz Contest amang ngasi Hotel Imphal da pangthokre. Miyoi bana hingbada statistic information haibasi yamna maru oiba amani haina Dhanamanjuri University ki Vice Chancellor Professor W. Chan Babuna phongdokre. Quiz Saudopagi Thoram Maduda Deputy Director General NSO FOD RO Imphal Dr. K.M. Singh, Economic and Statistic Manipuri Secretary Joseph Paulin Kamsomna Chingbana Sarukyaki. Dhanamanjuri University ki Vice Chancellor Professor W. Chan Babuna National Statistic Office ki miyam gi thabak tawrakpa chahi humputara manga surakpaga loinana India gi oina development kaya purakpada achawa thaudang lauduna lakli imung amana charari thakliba potlam sing yauna mathau taba potlam sing data sing asi yenglaga thabak thoram kaya lengakna paikhatpa ngamliba sing asi data da yumfam oiraga seliba ngaktani chahi humpugi mathakta miyoi kaya lai chahi taragi makha taragi mathaki mathau taba hidak langtaki matangda oiro technology ki infrastructure development ki oiro pumna maksing asi ki plan amaga loinana paikhatpada mathau taba sing masing asi yamna mathau tai pumna mak asi statistic information data asi da yumpham oiraga paikhatpa ngakta oibana National Statistic Office na yamna maru oiba thaudang lauri haiki. Data in knowledge creation, because without that nothing can happen. Whether it is in research, whether it is in governance, whether it is in planning, statistics is basically treated as a language of numbers in the world, in the whole world. And it is enabling us to measure progress, it is enabling us to identify gaps, and it is enabling us to basically forecast our possibilities and plans for the development of the nation. Tungda Tim Tarani Thoina Sarukyaba Quiz Competition Pangthokki. Aroibada Maroiba Pau Amuka na Pizari. Kundaminariba Furup Singh Amaga Nungsinana Emotional Integrity Sagat Paromda Mai Onsen Minase Haina MLA Joy Kisana Appeal Tokre. Anoba lengak ama mathang tha Augusta suksoi soidana semlagani haina NPP gi MLA MD Nurul Hasan na haikre. Mahairoi laknaba hotnabagi mahuta attendance sign tawramlaga hankiba tolobna 7 pay 8 pay chana halu haiba oza sang ikai ningai ni haina hanagi Education Minister S Rajena haikre. Amasung Brown sugar kg aniga konana fakiba kuki macha ama special just and the NPS court na mara leire haina laukthokre chairak tha saki tangkon humdoida court asina laukthok lagani haidi Huzik fawagi oina STV na pizza ba pau matang asida losinjare mityeng tabir ba pumna makpu amuka na krumjari